ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯁꯅꯥꯔꯩ ꯃꯥꯔꯀꯦꯠ ꯀꯃꯥꯏꯅ ꯊꯥꯒꯦ, ꯀꯔꯝꯕ ꯁꯤꯖꯟꯗꯅ ꯍꯦꯟꯅ ꯊꯥꯕ ꯐꯒꯦ, ꯑꯗꯒꯤ ꯁꯤꯗꯒꯤ ꯃꯔꯨ ꯂꯧꯕ ꯌꯥꯕ꯭राꯅ ꯍꯪꯕꯤꯔꯛꯄꯗꯣ, ꯑꯗꯣ ꯑꯩ ꯑꯈꯪꯕ ꯈꯔ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯒꯦꯕꯀꯣ. ꯑꯗꯣ ꯃꯥꯔꯀꯦꯠꯀꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯍꯥꯏꯖꯒꯦ. ꯍꯥꯏꯗꯤ ꯃꯥꯔꯀꯦꯠꯁꯦ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯗꯤꯁꯦꯝꯕꯔꯗꯒꯤ ꯊꯥꯕ ꯍꯧꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯅꯥꯔꯩꯁꯦ. ꯑꯗꯣ ꯃꯃꯥꯡ ꯆꯍꯤꯗ ꯑꯗꯨꯝ ꯈꯔꯗꯤ ꯊꯥꯏ. ꯑꯗꯣ ꯐꯖꯅ ꯊꯥꯔꯛꯄꯗꯤ ꯍꯟꯗꯛ 2024ꯒꯤ ꯗꯤꯁꯦꯝꯕꯔꯗꯒꯤ ꯊꯥꯕ ꯍꯧꯔꯛꯄꯅꯦꯕꯀꯣ. ꯑꯗꯣ ꯑꯍꯥꯟꯕ ꯊꯥꯕꯗꯤ ꯑꯩꯈꯣꯏ ꯈꯛ ꯊꯥꯕꯅꯤꯅ ꯃꯥꯔꯀꯦꯠꯁꯦ ꯄꯤꯁꯇ ꯆꯠꯂꯦꯕꯀꯣ. ꯄꯤꯁ ꯑꯃꯗ ꯂꯨꯄꯥ 3 ꯑꯗꯨꯃꯥꯏꯅ ꯍꯣꯜꯁꯦꯜ ꯔꯦꯠꯇ ꯊꯥꯔꯝꯕꯅꯦ. ꯑꯗꯣ ꯃꯌꯥꯝ ꯃꯇꯧ ꯇꯝꯕ ꯃꯌꯥꯝ ꯊꯥꯔꯛꯄꯗꯒꯤ ꯃꯃꯜꯁꯦ ꯍꯧꯖꯤꯛꯇꯤ ꯀꯦꯖꯤꯗ ꯑꯣꯏꯅ ꯆꯠꯂꯦꯕꯀꯣ. ꯑꯗꯣ ꯀꯦꯖꯤꯗ ꯆꯠꯄꯁꯤꯁꯨ ꯃꯃꯜꯁꯦ ꯑꯀꯛꯅꯕ ꯐꯤꯛꯁ ꯄ꯭ꯔꯥꯏꯁ ꯂꯩꯇꯦꯕꯀꯣ. ꯍꯥꯏꯗꯤ ꯅꯧꯅ ꯊꯥꯔꯛꯏꯕꯁꯤꯡꯁꯤꯅ ꯌꯣꯟꯐꯝꯗꯣ ꯈꯪꯗꯕꯅꯤna ꯑꯩꯈꯣꯏꯅ 150 ꯊꯥꯕ ꯃꯐꯝꯗ ꯃꯣꯏꯅ 120, 100 ꯑꯗꯨꯃꯥꯏꯅ ꯊꯥꯖꯤꯜꯂꯒ ꯔꯦꯠꯁꯦ ꯊꯨꯒꯥꯏꯅꯕꯤꯅꯦꯕ. ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯐꯤꯠ ꯌꯥꯝ ꯀꯟꯅ ꯂꯩꯕꯗꯤ ꯑꯣꯏꯗꯦꯕꯀꯣ. ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯍꯥꯏꯗꯤ ꯃꯥꯔꯀꯦꯠ ꯂꯩꯕ ꯃꯐꯝ ꯆꯥꯅ ꯊꯥꯐꯝ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯄꯥꯛꯅ ꯊꯥꯎꯕꯀꯣ. ꯑꯗꯨꯝ ꯈꯪꯗꯕ ꯈꯣꯠꯇ ꯂꯩꯕꯁꯨ ꯑꯩ ꯑꯈꯪꯕ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯇꯥꯟꯅꯕꯗ ꯑꯩ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ. ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯥꯔꯀꯦꯠꯁꯦ ꯕꯖꯥꯔ ꯈꯛꯇꯅꯤꯅ ꯌꯥꯝ ꯄꯥꯛꯅ ꯊꯥꯕ ꯉꯝꯗꯦ. ꯑꯗꯨꯅ ꯈꯔ ꯁꯨꯝ ꯊꯥꯕꯅꯦꯕꯀꯣ. ꯄꯥꯛꯅ ꯊꯥꯕꯗꯤ ꯉꯝꯃꯤ. ꯑꯗꯣ ꯃꯥꯔꯀꯦꯠ ꯇꯧꯐꯝ ꯂꯩꯇꯕꯅꯤꯅ, ꯍꯥꯏꯗꯤ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯄꯠꯂꯒ ꯃꯥꯡꯗꯣꯏꯅꯦꯕꯀꯣ. ꯌꯣꯟ ꯁꯤꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦꯕ. ꯑꯗꯣ ꯃꯥꯡꯕꯁꯨ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯈꯔ ꯁꯨꯝ ꯊꯥꯔꯒ ꯈꯔ ꯁꯨꯝ ꯌꯣꯟꯖꯕꯅꯦꯕꯀꯣ. ꯑꯗꯨꯒ ꯍꯥꯏꯗꯤ ꯁꯤ ꯂꯩꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛꯄ, ꯍꯥꯏꯗꯤ ꯍꯦꯛꯄꯁꯨ ꯀꯃꯥꯏꯅ ꯍꯦꯛꯀꯗꯒꯦꯁꯨ ꯍꯪꯕꯤꯔꯛꯄꯗ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦꯕꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯩ ꯍꯦꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯅꯥꯔꯩꯁꯦ ꯁꯨꯃꯥꯏꯅ ꯃꯄꯨꯡ ꯐꯥꯅꯀꯣ, ꯁꯨꯃꯥꯏꯅ ꯁꯤ ꯃꯌꯥꯏꯁꯦ ꯁꯤ ꯁꯥꯠꯇꯣꯛꯄ ꯂꯣꯏꯔ ꯁꯤ ꯍꯦꯛꯄ ꯌꯥꯔꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯁꯤꯅ ꯁꯥꯠꯄ ꯂꯣꯏꯗ꯭ꯔꯤꯕꯀꯣ. ꯑꯗꯣ ꯃꯤꯅ ꯑꯗꯨꯝ ꯁꯨꯝꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯍꯦꯛꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯒ ꯍꯦꯛꯄꯕꯨꯗꯤ ꯌꯥꯎꯋꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯇ ꯊꯥꯕꯗꯤ ꯁꯨꯃꯥꯏꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯠꯄ ꯂꯣꯏꯔꯀꯥꯟꯗ ꯍꯦꯛꯑꯒ ꯊꯥꯏꯌꯦꯕꯀꯣ. ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯃꯔꯨ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯑꯩ ꯌꯥꯗꯦꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦꯕꯀꯣ. ꯑꯍꯥꯟꯕ ꯁꯤꯗ ꯊꯥꯕꯁꯦ ꯁꯤ ꯍꯥꯟꯅ ꯎꯠꯆꯔꯛꯀꯦ. ꯁꯤ ꯂꯥꯛꯑꯣ. ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 5ꯇ ꯊꯥꯈꯤꯕ ꯑꯍꯥꯟꯕ ꯃꯔꯣꯟꯅꯦꯕꯀꯣ. ꯂꯥꯛꯑꯣ. ꯑꯗꯣ ꯁꯤꯗꯤ ꯍꯧꯖꯤꯛ ꯂꯣꯏꯁꯜꯂꯛꯑꯦꯕ, ꯄꯥꯝꯕꯤꯁꯦ ꯂꯣꯏ ꯀꯪꯁꯤꯜꯂꯛꯑꯦ, ꯂꯩ ꯂꯣꯏꯁꯜꯂꯛꯑꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯗꯒꯤ ꯃꯔꯨ ꯂꯧꯕꯗꯤ ꯌꯥꯏꯕꯀꯣ. ꯃꯔꯨꯗꯤ ꯄꯥꯅꯦꯕꯀꯣ. ꯁꯨꯃꯥꯏꯅ ꯁꯤꯗ ꯁꯨꯃꯥꯏꯅ ꯃꯔꯨꯗꯤ ꯂꯣꯏ ꯌꯥꯎꯅꯦꯕꯗꯣ ꯁꯤꯁꯦ. ꯑꯗꯣ ꯁꯤ ꯊꯥꯕꯗꯁꯨ ꯄꯥꯝꯕꯤ ꯑꯣꯏꯅꯗꯤ ꯍꯧꯒꯅꯦꯕꯀꯣ. ꯑꯗꯨꯒ ꯂꯩꯗꯤ ꯊꯣꯟꯗꯕ ꯂꯩꯗꯣ, ꯍꯥꯏꯗꯤ ꯂꯩ ꯑꯊꯣꯟꯗꯕꯗꯣ, ꯍꯥꯎ ꯁꯅꯥꯔꯩ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯃꯌꯥꯝꯅ, ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯁꯥꯠꯀꯅꯦꯕꯀꯣ. ꯑꯗꯨꯒ ꯑꯩꯈꯣই ꯁꯤꯅ ꯑꯍꯥꯟꯕ ꯃꯔꯣꯟ ꯊꯥꯕꯅꯦ. ꯑꯗꯨꯒ ꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕ ꯃꯔꯣꯟꯅꯦꯕꯀꯣ. ꯁꯤ ꯁꯣꯟꯗꯩꯁꯦ ꯁꯤꯁꯦ ꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕ ꯃꯔꯣꯟꯅꯦ. ꯑꯗꯣ ꯁꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯗ꯭ꯔꯤꯞ ꯏꯔꯤꯒꯦꯁꯟ ꯇꯧꯍꯧꯗꯕꯒ, ꯑꯗꯒꯤ ꯅꯣꯡꯁꯨ ꯇꯥꯈꯤꯗꯦ ꯁꯤ ꯃꯇꯥꯡꯁꯤꯗꯤ, ꯏꯁꯤꯡꯁꯨ ꯈꯔ ꯋꯥꯈꯤꯕꯒ, ꯑꯗꯨꯅ ꯂꯩꯁꯦ ꯄꯥꯛ ꯐꯖꯕ, ꯌꯥꯝ ꯀꯨꯏꯅ ꯄꯥꯟꯕ ꯁꯥꯠꯄ ꯑꯣꯏꯗ꯭ꯔꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯁꯤꯃꯗꯤ ꯁꯣꯟꯒꯤ ꯑꯍꯥꯟꯕ ꯊꯥꯕꯁꯤꯗꯤ ꯁꯤꯗꯤ ꯑꯗꯨꯝ ꯐꯖꯅ ꯁꯥꯠꯈ꯭ꯔꯦ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯦꯕꯥꯁꯨ ꯐꯖꯅ ꯇꯧꯈꯤꯕ. ꯑꯗꯨꯒ ꯑꯍꯨꯝꯂꯛ ꯁꯨꯕ ꯃꯔꯣꯟꯁꯤꯁꯨ ꯐꯖꯅ ꯁꯥꯠꯂꯤꯕꯀꯣ. ꯑꯗꯣ ꯁꯤ ꯍꯧꯖꯤꯛ ꯍꯦꯛꯀꯗꯣꯏꯅꯦ. ꯁꯤ ꯍꯦꯛꯄ ꯈꯣꯠꯄꯗꯨꯁꯨ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ, ꯀꯃꯥꯏꯅ ꯀꯌꯥꯝ ꯁꯥꯡꯅ ꯍꯦꯛꯀꯦ ꯈꯣꯠꯀꯦꯗꯣ. ꯑꯗꯨꯒ ꯁꯅꯥꯔꯩ ꯊꯥꯕꯒꯤ ꯁꯤꯖꯟꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯃꯥꯡ ꯆꯍꯤ 2020 ꯑꯗꯨꯋꯥꯏꯗꯒꯤ ꯊꯥꯖꯔꯛꯄꯅꯦꯕ ꯁꯅꯥꯔꯩꯁꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯗ ꯃꯌꯥꯝꯅ ꯊꯥꯅꯕ ꯃꯦꯔꯥ ꯊꯥ ꯁ꯭ꯋꯥꯏꯗ ꯈꯔ ꯁꯨꯝ ꯊꯥꯕꯅꯤꯅ ꯑꯇꯩ ꯃꯇꯝꯗ ꯊꯥꯗꯦꯕꯀꯣ. ꯑꯗꯣ ꯍꯟꯗꯛ 2024ꯗꯒꯤ ꯊꯥꯕ ꯍꯧꯔꯛꯄꯅꯦ. ꯑꯗꯣ ꯆꯍꯤ ꯆꯨꯞꯄ ꯑꯗꯨꯝ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯑꯩꯈꯣꯏꯁꯦ ꯗꯤꯁꯦꯝꯕꯔꯗꯒꯤ ꯊꯥꯕ ꯍꯧꯔꯛꯄꯅꯦ. ꯑꯗꯣ ꯃꯊꯪ ꯗꯤꯁꯦꯝꯕꯔꯐꯥꯎ ꯊꯥꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯗ ꯀꯔꯝꯕ ꯁꯤꯖꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯦꯗꯣ ꯍꯌꯦꯡ ꯗꯤꯁꯦꯝꯕꯔ, ꯖꯅꯋꯥꯔꯤ ꯁ꯭ꯋꯥꯏꯗ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ. ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯅꯥꯔꯩ ꯍꯦꯛꯀꯗꯣꯏꯅꯦꯕꯀꯣ. ꯑꯗꯣ ꯀꯃꯥꯏꯅ ꯍꯦꯛꯀꯦ ꯈꯣꯠꯀꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯎꯠꯂꯛꯀꯦꯕꯀꯣ. ꯁꯅꯥꯔꯩ ꯍꯦꯛꯑꯣꯁꯦ ꯃꯌꯥꯝ ꯂꯥꯛꯑꯣ. ꯁꯅꯥꯔꯩ ꯍꯦꯛꯄ ꯍꯧꯔꯒꯦꯕꯀꯣ. ꯁꯤꯗ ꯑꯩꯈꯣꯏ ꯁꯅꯥꯔꯩ ꯁꯨꯃꯥꯏꯅ ꯁꯥꯠꯇꯣꯛꯄ ꯂꯣꯏꯕꯁꯦ, ꯅꯛꯁꯤꯜꯂꯛꯑꯣ. ꯁꯅꯥꯔꯩ ꯁꯨꯃꯥꯏꯅ ꯁꯥꯠꯇꯣꯛꯄ ꯂꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯈꯣꯛꯁꯦ ꯁꯤꯁꯦ ꯁꯥꯡꯅ ꯑꯗꯨꯝ ꯍꯦꯛꯄ ꯌꯥꯏꯕꯀꯣ. ꯑꯗꯣ ꯁꯥꯡꯅ ꯍꯦꯛꯄ ꯌꯥꯗꯕꯁꯨ ꯌꯥꯎꯋꯦ. ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯥꯒꯤ ꯍꯦꯛꯐꯝꯁꯤꯗ ꯁ꯭ꯋꯥꯏꯗ ꯂꯩ ꯑꯃ ꯁꯥꯠꯂꯒꯗꯤ ꯂꯩꯗꯣ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇꯣꯏꯅꯦꯕ. ꯑꯗꯣ ꯂꯩ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯁꯥꯡꯅ ꯁꯨꯃꯥꯏꯅ ꯀꯛꯄ ꯌꯥꯏꯑꯕꯀꯣ. ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯀꯛꯑ ꯍꯦꯛꯑꯅꯤ ꯁꯨꯃꯥꯏꯅ. ꯑꯗꯣ ꯍꯥꯏꯗꯤ ꯀꯥꯇꯤꯅ ꯆꯠꯄꯅꯗꯤ ꯂꯩ ꯍꯦꯛꯄ ꯅꯨꯡꯉꯥꯏ. ꯈꯨꯠꯅ ꯊꯠꯄꯗꯣ ꯁꯤꯁꯦ ꯌꯥꯝ ꯀꯟꯕꯅꯦꯕꯀꯣ. ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯤꯡꯕꯗꯨꯅ ꯃꯁꯥꯒꯨꯝꯕ ꯇꯦꯛꯄ ꯈꯣꯠꯄ ꯌꯥꯎꯋꯦ. ꯑꯗꯨꯅ ꯀꯥꯇꯤꯒꯨꯝꯕ ꯑꯃ ꯄꯥꯏꯔꯒ ꯍꯦꯛꯄꯤꯌꯣꯕꯀꯣ. ꯁꯨꯃꯥꯏꯅ ꯁꯣꯟꯁꯤꯅ ꯌꯦꯜꯂꯣꯅꯦ. ꯁꯤꯅ ꯌꯦꯜꯂꯣꯅꯦꯕꯀꯣ. ꯌꯦꯜꯂꯣꯁꯤꯁꯨ ꯐꯖꯕꯅꯦ. ꯁꯥꯏꯖꯇꯤ ꯑꯗꯨꯝ ꯆꯥꯎ ꯃꯥꯟꯅꯩꯀꯣ. ꯄꯥꯜ ꯍꯧꯔꯛꯇꯉꯥꯏꯅꯤ, ꯂꯣꯏ ꯆꯥꯎꯋꯦ, ꯐꯖꯕꯅꯤ ꯂꯣꯏꯅ. ꯑꯗꯣ ꯁꯤ ꯄꯥꯜꯂꯛꯇꯧꯁꯨ ꯌꯥꯝ ꯋꯥꯠꯂꯤꯕꯀꯣ. ꯄꯥꯟꯕ ꯍꯧꯔꯛꯇꯉꯥꯏꯅꯤ. ꯌꯥꯝ ꯄꯥꯜꯂꯛꯑꯀꯥꯟꯗꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯎꯠꯂꯛꯀꯦꯕꯀꯣ. ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ, ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯅꯥꯔꯩꯒꯤ ꯃꯃꯜꯁꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯕꯗ ꯋꯥꯠꯍꯧꯕ ꯑꯃ ꯂꯩꯔꯦꯕꯀꯣ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯖꯀꯤ ꯃꯈꯥ ꯄꯣꯟꯅꯁꯨ ꯆꯠꯄꯅꯤꯀꯣ. ꯈꯔ ꯀꯨꯞꯊꯔꯗꯤ ꯀꯤꯂꯣꯗ ꯃꯃꯜ ꯈꯔ ꯇꯥꯕꯅꯤ, ꯈꯔ ꯄꯧꯔꯒꯅ ꯑꯃꯨꯛ ꯈꯔ ꯍꯦꯟꯕꯅꯦꯕꯀꯣ. ꯍꯥꯏꯗꯤ ꯑꯆꯧꯕꯁꯤꯅ. ꯑꯗꯣ ꯃꯃꯜꯗꯤ ꯑꯩꯅ ꯐꯤꯛꯁ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ. ꯍꯥꯏꯗꯤ ꯐꯥꯔꯃꯔꯁꯤꯡꯅ ꯄꯨꯊꯣꯔꯛꯄ ꯄꯣꯠ ꯆꯩꯁꯤꯗꯤ ꯃꯃꯜ ꯐꯤꯛꯁ ꯄ꯭ꯔꯥꯏꯁ ꯁꯨꯡꯂꯩ ꯂꯩꯔꯣꯏꯕꯀꯣ. ꯍꯥꯏꯗꯤ ꯅꯣꯡꯃꯅ ꯑꯗꯨ
ꯊꯥꯏ ꯍꯥꯏꯅꯤ ꯅꯣꯡꯅ ꯑꯗꯨ ꯊꯥꯏ ꯍꯥꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯅ ꯃꯃꯜ ꯁꯤ ꯄꯤꯅ ꯍꯥꯏꯖꯤꯜꯂꯨꯔꯅꯤ ꯅꯣꯡꯉꯥꯜꯂꯒ ꯍꯦꯟꯒꯠꯂꯛꯄ ꯅꯠꯇ꯭ꯔ ꯍꯟꯊꯔꯛꯄ ꯌꯥꯎꯕꯅꯤꯅ ꯃꯃꯜꯗꯩ ꯆꯞ ꯆꯥꯕꯤꯗꯤ ꯍꯥꯏꯕ ꯉꯝꯖꯗꯦꯕꯀꯣ ꯑꯗꯨꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯣ ꯃꯥꯔꯀꯦꯠꯇꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯊꯥꯅꯔꯛꯄꯅꯤꯅꯀꯣ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯤ ꯑꯃ ꯅꯠꯇꯕ ꯄꯨꯂꯞ ꯍꯥꯠꯇꯣꯛꯃꯤꯟꯅꯕꯁꯦ ꯌꯥꯝ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯈꯔ ꯂꯩꯔꯗꯤ ꯀꯩꯁꯨ ꯃꯥꯔꯀꯦꯠ ꯌꯣꯟꯕ ꯌꯥꯔꯔꯣꯏꯕꯀꯣ ꯍꯧꯖꯤꯛꯐꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯍꯥꯏ ꯃꯥꯔꯀꯦꯠ ꯇꯧꯕꯁꯦ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯗꯧꯕ ꯂꯥꯏ ꯀꯠꯄ ꯈꯛꯇ ꯁꯤꯖꯤꯟꯅꯕꯅꯤꯅ ꯂꯥꯏ ꯀꯠꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯤ ꯂꯩꯕꯤꯗ꯭ꯔꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦ ꯄꯠꯂꯒ ꯑꯗꯨꯝ ꯃꯥꯡꯉ ꯂꯩꯗꯣꯏꯅꯤ ꯑꯗꯣ ꯂꯩꯗꯤ ꯐꯖꯕꯅꯤꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯐꯖꯔꯀꯥꯟꯗ ꯌꯣꯟ ꯁꯤꯠꯇ ꯃꯥꯡꯉ ꯂꯩꯕꯁꯤꯡꯁꯦ ꯍꯥꯏꯗꯤ ꯄꯠꯁꯨ ꯄꯥꯛ ꯄꯠꯂꯣꯏꯀꯣ ꯍꯦꯛꯇꯣꯛꯑ ꯊꯝꯕꯗ ꯑꯗꯨꯝ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯑꯗꯨꯝ ꯊꯝ ꯌꯥꯕꯅꯦꯕꯀꯣ ꯐꯖꯅ ꯍꯦꯟꯅ ꯊꯝ ꯌꯥꯕꯅꯦ ꯐꯖꯅ ꯊꯝꯕ ꯍꯩꯔꯒꯗꯤ ꯍꯥꯏꯗꯤ ꯑꯌꯤꯡꯕ ꯃꯐꯝꯗ ꯐꯖꯅ ꯊꯝꯕꯤꯔꯒꯗꯤ ꯑꯗꯣ ꯐ꯭ꯔꯤꯖꯔꯒꯨꯝꯕꯗ ꯍꯥꯞꯄꯗꯤ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯌꯤꯡꯕ ꯃꯐꯝꯗ ꯁꯨꯝ ꯍꯥꯏꯗꯤ ꯁꯟꯇꯣꯛꯑ ꯊꯝꯃꯒꯗꯤ ꯅꯨꯃꯤꯠ 10 2 ꯋꯤꯛꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯊꯝꯕ ꯌꯥꯕꯅꯦꯕꯀꯣ ꯀꯨꯏꯅ ꯍꯦꯛꯄ ꯑꯝꯇ ꯂꯣꯏꯁꯟꯈꯤꯒꯦ ꯕꯣꯔꯥ ꯀꯌꯥ ꯊꯣꯛꯀꯦ ꯌꯦꯡꯒꯦ ꯁꯤꯒꯤ ꯐꯩꯗꯣꯝꯁꯤꯗ ꯑꯗꯨꯒ ꯂꯩ ꯍꯦꯛꯃꯟꯗꯅ ꯈ꯭ꯋꯥꯡꯒ ꯅꯥꯔ ꯄꯣꯠꯅꯤ ꯅꯣꯟꯊꯔꯒ ꯍꯦꯛꯃꯟꯗꯅ ꯁꯣꯏꯔꯗꯤ ꯃꯄꯥꯟ ꯌꯥꯝ ꯀꯛꯊꯠꯄꯅꯤ ꯁꯤꯁꯨ ꯊꯨꯅ ꯍꯦꯛꯄꯗꯀꯣ ꯁꯣꯏꯔꯗꯤ ꯍꯥꯏꯗꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯉꯥꯏꯁꯦ ꯌꯥꯝ ꯀꯛꯊꯠꯇꯣꯏꯅꯤ ꯑꯄꯣꯝꯕꯁꯦ ꯁꯅꯥꯔꯩ ꯍꯦꯛꯄ ꯂꯣꯏꯁꯜꯂꯦꯕꯀꯣ ꯑꯗꯣ ꯂꯩꯗꯤ ꯌꯥꯝ ꯐꯖꯕꯅꯤꯗꯣ ꯄꯥꯟꯕ ꯍꯧꯔꯛꯇ ꯉꯥꯏꯅꯤꯅ ꯐꯖꯅ ꯆꯥꯎꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯄꯥꯜꯂꯛꯈꯤꯅꯦꯕ ꯍꯧꯔꯛꯇ ꯉꯥꯏꯅꯦꯕꯀꯣ ꯑꯗꯣ ꯍꯦꯛꯅꯤꯡꯉꯥꯏꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯕꯅꯤꯅ ꯌꯥꯝ ꯍꯦꯛꯇ꯭ꯔꯦꯕꯀꯣ ꯅꯣꯡꯃꯩ ꯈꯔ ꯍꯌꯦꯡꯃꯨꯛ ꯈꯔ ꯍꯦꯛꯀꯦ ꯇꯧꯕꯅꯦ ꯑꯗꯣ ꯂꯥꯏ ꯍꯔꯥꯎꯕꯩ ꯃꯈꯣꯟꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯀꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯊꯪ ꯁꯤꯒꯤ ꯃꯊꯪ ꯃꯔꯣꯟ ꯊꯥꯕꯗꯣ ꯑꯗꯨꯗꯩ ꯀꯃꯥꯏꯅ ꯆꯥꯔ ꯁꯦꯝꯕ ꯀꯃꯥꯏꯅ ꯊꯥꯕ ꯀꯩ ꯍꯥꯞꯄꯗꯣ ꯑꯩ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯎꯠꯆꯔꯛꯀꯦꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯄꯨꯂꯞ ꯀꯥꯏꯅꯔꯁꯤ ꯃꯊꯪꯗ ꯄꯨꯂꯞ ꯊꯦꯡꯅꯔꯁꯤ